ꯍꯧꯖꯤꯛꯇꯤ ꯒꯣꯔꯒꯣ ꯃꯃꯥ ꯃꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯔꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯎꯕꯗ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅꯤꯡꯂꯛꯂꯦ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯒꯣꯔꯒꯣꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅ ꯒꯣꯔꯒꯣꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯅ ꯂꯥꯏꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯇꯥꯏꯕꯪꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯄꯁꯤꯡꯒꯤ ꯃꯔꯨꯞ ꯋꯥꯠꯇꯕꯒꯨꯝ ꯌꯦꯛꯅꯕꯁꯨ ꯂꯩꯕ ꯍꯧꯔꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯒꯣꯔꯒꯣꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯣꯉꯝ ꯀꯧꯕ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯒꯣꯔꯒꯣꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯤ ꯑꯁꯤ ꯅꯠꯇꯅ ꯃꯣꯉꯝꯅ ꯒꯣꯔꯒꯣꯒꯤ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯃꯁꯛ ꯁꯛꯂꯣꯟ ꯑꯅꯤ ꯁꯨꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯏꯇꯥꯎ ꯒꯣꯔꯒꯣ, ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯌꯥꯒꯤ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯕꯨ ꯂꯩꯔꯕꯅꯣ? ꯏꯇꯥꯎ ꯃꯣꯉꯝ, ꯌꯦꯡꯉꯨ, ꯅꯪꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯅꯕ ꯑꯩꯒꯤꯁꯨ ꯆꯥꯅꯤꯡꯉꯥꯏ ꯋꯥꯠꯇꯅꯕ ꯆꯤꯡꯌꯥꯒꯤ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯧꯐꯝ ꯑꯣꯟꯊꯣꯛꯂꯁꯤ꯫ ꯃꯇꯝ ꯆꯨꯞꯄ ꯇꯥꯏꯕꯪ ꯃꯄꯨ ꯇꯥꯏꯅꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯃꯥꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯌꯥꯝꯅꯗꯤ ꯐꯕ ꯋꯥꯅꯤ ꯏꯇꯥꯎ, ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯎꯄꯥꯜ ꯇꯧꯁꯤꯡ ꯇꯧꯔꯥꯡ ꯃꯣꯡꯁꯣꯡꯁꯤꯡ ꯑꯁꯤꯕꯨ ꯐꯨꯛꯇꯣꯛ ꯁꯦꯡꯗꯣꯛꯂꯒ ꯂꯧꯔꯤ ꯁꯦꯝꯗꯅ ꯂꯧ ꯄꯥꯟꯅꯕ ꯂꯧꯐꯝ ꯁꯦꯝꯕꯗꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯅꯦ ꯏꯇꯥꯎ꯫ ꯑꯌꯣ, ꯃꯗꯨꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯅꯨ, ꯍꯌꯦꯡꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯂꯣꯏꯔꯝꯂꯅꯤ꯫ ꯁꯟ ꯄꯥꯕꯣꯠ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯝꯂꯒꯗꯕꯅꯤ꯫ ꯂꯧ ꯎꯕ ꯇꯝꯂꯁꯤꯅꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯅꯇꯤꯛ ꯅꯒꯨꯟꯅ ꯂꯧꯐꯝꯁꯤꯕꯨ ꯁꯦꯝꯕꯤꯔꯕꯗꯤ ꯂꯧꯕꯨꯗꯤ ꯅꯇꯥꯎ ꯂꯩꯖꯔꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯙꯥꯏꯒꯤ ꯂꯧ ꯄꯨꯝꯕ ꯑꯩꯅ ꯁꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯃꯥꯖꯤꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯈꯟꯕꯅꯤ, ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯈꯨꯜꯂꯥꯛꯄꯅꯤ ꯍꯥꯏꯗꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯨ ꯈꯨꯜ ꯑꯁꯤꯕꯨ ꯈꯨꯟꯖꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯅꯕ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯏꯄꯥꯒꯤ ꯀꯩꯐꯥ, ꯅꯪꯅ ꯉꯁꯤ ꯏꯄꯥꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯔꯕꯅꯣ? ꯏꯄꯥꯗ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯗꯅ꯫ ꯈꯨꯜ ꯑꯁꯤꯗ ꯁꯣꯟꯕꯗꯒꯤ ꯁꯣꯜꯂꯕ, ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥ ꯍꯪꯉꯣꯏ ꯃꯥꯟꯕ ꯑꯃꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯤꯟ ꯀꯥꯡꯒꯨꯝ ꯍꯤꯡꯂꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅ ꯃꯤꯆꯪ ꯈꯣꯝꯗꯅ ꯈꯨꯠ ꯂꯤꯡꯅ ꯄꯥꯟꯈꯠꯂꯛꯄ ꯑꯁꯤꯕꯨ ꯕꯥꯖꯤꯅ ꯀꯔꯤꯃꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯉꯥꯟꯕꯤ ꯍꯥꯏꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯒꯣꯔꯒꯣ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯄꯥ ꯇꯥꯔꯦ꯫ ꯄꯨꯝꯅꯃꯛ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯟꯅꯤ, ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅꯤ꯫ ꯂꯥꯏꯔ ꯂꯩꯖꯗꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯐꯕ ꯅꯠꯇ꯭ꯔꯣ? ꯍꯪꯉꯣꯏ ꯃꯥꯟꯕꯗꯨꯅ ꯀꯔꯤꯕꯨ ꯁꯨꯔꯨ ꯆꯠꯂꯨꯗꯅ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯕ? ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯦꯝꯕꯁꯤꯡꯒ ꯁꯣꯏꯗꯅ ꯇꯤꯟꯅꯔꯝꯒꯅꯤ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯃꯨꯟꯕꯁꯤꯡꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤꯀꯣ ꯕꯥꯖꯤ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯗ꯭ꯔꯤꯉꯩ ꯍꯦꯛꯇꯃꯛ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯩꯐꯥ꯫ ꯇꯥꯟꯖꯥ ꯑꯃ ꯑꯗꯨꯛ ꯌꯦꯡꯈꯤꯁꯤ ꯕꯥꯖꯤ, ꯃꯇꯝ ꯆꯥꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯤ ꯅꯆꯥꯗꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗꯗꯤ
ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯄ ꯆꯠꯅꯔꯝꯃꯤ. ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ. ꯑꯍꯜ ꯑꯣꯏꯕꯁꯤꯡꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ. ꯊꯥꯕꯜ ꯐꯔꯕ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯣꯡꯉꯝꯅ ꯒꯣꯔꯒꯣꯕꯨ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯆꯠꯅꯕ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯒꯣꯔꯒꯣꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯎꯠꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯣꯡꯉꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ. ꯑꯁ, ꯏꯇꯥꯎꯒꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯃꯆꯥꯒꯤ ꯁꯛꯇꯝ ꯂꯧꯔꯝꯂꯕꯗꯤ ꯑꯩꯗꯤ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯈꯥꯏꯔꯝꯒꯅꯤ ꯏꯇꯥꯎ.